Hello mayam, khꯣꯏꯔꯝꯖꯔꯤ ꯃꯌꯥꯝ ꯑꯩ ꯑꯃꯨꯛ ꯂꯥꯛꯆꯔꯦ ꯉꯁꯤꯗꯤ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯃꯌꯥꯝꯗ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯅꯨꯡꯉꯥꯏ ꯌꯥꯏꯐꯕ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯁꯅꯨ ꯃꯌꯥꯝꯕꯨꯁꯨ ꯋꯤꯁ ꯄꯤꯖꯔꯤ ꯉꯁꯤꯒꯤ ꯆꯥꯖꯒꯗꯧꯔꯤꯕꯁꯤꯅꯦ ꯁꯣꯏꯕꯨꯝ ꯏꯔꯣꯟꯕꯒ ꯀꯣꯕꯤ ꯆꯝꯐꯨꯠꯅꯦ ꯑꯗꯨꯒ ꯌꯦꯟ ꯃꯐꯩ ꯊꯣꯡꯒꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯅꯧꯕ ꯌꯦꯡꯕꯤꯕꯁꯤꯡꯅ ꯂꯥꯏꯛ ꯑꯃꯗꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯗꯤ ꯆꯥꯔꯒ ꯍꯥꯎꯇꯕ ꯍꯥꯏꯖꯔꯛꯑꯒꯦ ꯃꯌꯥꯝ ꯍꯟꯗꯛꯀꯤ ꯀꯣꯕꯤ ꯆꯝꯐꯨꯠꯅꯦ ꯁꯥꯏ ꯍꯥꯎꯔꯒ ꯍꯥꯎꯗꯤ ꯍꯥꯎꯕ ꯁꯥꯗꯤ ꯁꯥꯕ ꯁꯥꯕꯒ ꯇꯥꯔꯅꯤ ꯏꯔꯣꯝꯕꯁꯤ ꯌꯥꯝꯃꯜꯂꯦ ꯁꯣꯏꯕꯨꯝꯅꯦ ꯆꯤꯡꯒꯨꯅ ꯄꯤꯔꯛꯄꯅꯤ hào lắm em hào he mà khoan mà phải mà khoan ngày 이건 뭐지 하오야 와 이건 뭐지 하오야 ini morok ini ketang HP morok chaning ba cha bằng thời bạn cha bên ngầm ta morok mà cha khang ngầm đấy bạn thấy hỏi em
ꯃꯌꯥꯝ ꯃꯌꯥꯝ ꯑꯩ ꯌꯨꯝ ꯆꯠꯇꯣꯔꯦ ꯑꯩꯈꯣꯏ ꯃꯥ ꯆꯒꯦꯝ ꯄꯣꯝꯍꯜꯂ ꯆꯥꯗꯣꯏꯅꯦ ꯎꯇꯤ ꯊꯣꯡꯕꯁꯨ ꯆꯥꯅꯤ ꯆꯒꯦꯝ ꯊꯣꯡꯕꯁꯨ ꯆꯥꯅꯤ ꯆꯥꯛꯍꯥꯏ ꯊꯣꯡꯕꯁꯨ ꯆꯥꯅꯤ ꯆꯒꯦꯝ ꯄꯣꯝꯕꯗꯤ ꯁꯣꯏ ꯆꯥꯔꯅꯤ ꯍꯧꯖꯤꯛꯐꯥꯎ ꯁꯥ ꯂꯩꯔꯦ ꯍꯥꯏꯕ ꯁꯤꯒꯤꯗꯤ ꯆꯥꯕ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯦ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯑꯗꯨꯒ ꯉꯁꯤ ꯐꯥꯎꯕꯗ ꯃꯌꯥꯝ ꯁꯞꯄꯣꯔꯠ ꯇꯧꯕꯤꯔꯤꯕꯁꯤꯡꯕꯨ ꯌꯦꯡꯕꯤꯔꯤꯕꯁꯤꯡꯕꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯂꯦ ꯃꯈꯥ ꯇꯥꯅ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤꯌꯨ ꯃꯌꯥꯝ ꯉꯁꯤꯒꯤꯗꯃꯛꯇꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯦ ꯃꯊꯪꯒꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯑꯃꯒ ꯑꯃꯨꯛ ꯄꯨꯜꯂꯞꯅ ꯊꯦꯡꯅꯃꯤꯟꯅꯔꯁꯦ ꯑꯅꯧꯕ ꯆꯍꯤꯅ ꯂꯥꯛꯄꯗ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯖꯔꯤ ꯉꯁꯤꯒꯤꯗꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯀꯥꯏꯅꯔꯁꯦ ꯃꯌꯥꯝ ꯕꯥꯏ ꯕꯥꯏ